ngasi phongkhiba tungan ba manipuri siphong singa masung thokhiba thawdo wathok singdagi maroibi ipaw sing meyam na thamjugi ahanbada pona pham pawsi digi lokusaraga DG na AR da thaba Aronba me se social media da viral oire manipur hawkhiba me ahum digi hawrakhiba hingsa gi thawdok sing sida ungkhatnariba kanglup ani gi marakta tungan ba maral sina duna lakli maru oina tampak te leidiba miyamna Assam Riffles ki mathakta misang nikhai nai haina maral sidingai sera sida ngasi Manipur Police ki Director General of Police DGP digi Assam Riffles ta thaba confidential oiba message ama cookie singna handle to social media platform ama yauna tuan ba social media group kya da viral oirakre Manipur ki DGP ki mut chilaga Inspector General of Police Ops for DGP Oire Dr. IK Muibana ngasi IJ Assam Rifles South Mantri Pukhida Thaba City edu Cookie Delhi New Ad Nitin Thuso Koba group amada thagalak loinana haidiba posts du tungan social media groups singna saithurakre IJ Assam Rifles South Mantri Pukhida lei igiba siora duda Manipur thoklibe hingsa gi thawdo sigi matangna karigumba khara thijindana bagdamak CBI gi team ama haye December gi tang ni panda Chushampuram sum Bisnupur district ki lona ba ngamkhai buffer zone da lakhani hairiba team adu gi damak security gi thabak CRPF ta sinakre darkar oiba thabak na khona bagi damak message asi khangan bani hairi matang asida mai kai kya di ki lakti bo wafamdi tha tare suraklaba hingsa gi thawdo si hauju phawba laksin ma ngamdaba amadi santi purakpa ngamdana leidingai sera asida security gi Aronba wafam sing social media da viral oirakliba sin takpadi kanagumba kharana hairiba hingsa gi thawdo sida tongsinduna atamnana thabak taurabra haibasini security gi marakta Thaba Aronba amadi confidential oiba message sing saithorakliba si Assam Rifles ki mekai digi natraga Manipur Police ki mekai digi oirabasu thoklibe irang asi laksinana bahona bada puning sangdi awoinana irang asi chawthokna ba security ki mekai digi hotnarabra habi wafam sing phongdoknarakli anisu paw sida makatari amaromdana accident amasiri ngarang lamlai police station ki manung chanba singarel gari masa ani thomjinabada gari masa thorakiba misa ama lekanaba ngamdana sire hari leikidraba misa adu khurai sajur lekai digi motum niranjoy sei kungo humdoi kawi hari police tagi phangwa pawnai ngara nungthil pung mariga mini nifu tapa matamda lamlong tamna thorakiba TBS Jupiter amaga singarel thomjinaki maduda R15 thorakiba motum niranjoy leikidabani haidenasu pawsida sumakhatana su phongdorakli Makasa tharakpoina huyelan pawri ki topa maruiba pawkrena sai kontra henbe ki matung yugi mayok thamlaki ba ting basing lakhokre Greater Imphal District Headquarters sing amasum tourist locations in the Manipur Liquor Prohibition Act sanadre Manipur lenga na yu dagi sahida lupa crore satruk tagina satre lakani pari Amar Manipur lenga na yu legalize tawna bo honarakpagi mayok ta nupi samas na yaning da ba phungdoktuna protest tawkiba file photo Atungai kumza English nga magasama pan nga maudraga mathuida Manipur gi miya maru oina nupi oibi sing mayai ka bachinja ama oiriba yu gi mayukta sangshilaki ba akan makhongjang singdagi matamadugi lainga na Manipur Liquor Prohibition Act 1991 semdana Manipur pumba dry state ohelaki ba dunga si sahi kuntra henbegi matungna Manipur lainga na ek asi akakna ba mafam khara digi lakthokre Nauna satnaraga ba yu gi athing ba lakthokpagi notification ama ngarang Manipur lainga ki secretariat finance department Expenditure Section gi Deputy Secretary na thokibaga loinana maki notification adu ngarang Manipur Gazette ta phongkre loinana ngarang digi hauna akakna ba mafam singa sida Manipur Liquor Prohibition Act 1991 Manipur Act number 4 of 1991 lakthokle haina lakthokre Gazette notification asigi matungina Prohibition Act satna roidaba mafam singdi Greater Imphal gi area sing district headquarters sing Manipur gi tourist location sing amasum phamungkundagi tadana thaba register toraba hotel singdani haidi mafam singa sida ngarang gazette notification thukiba numitegi paraga prohibition act ki athingba sing lairo haidi panmayabri haukibni to ka ba numita chief minister and Birena share logduna pangthukiba Manipur lainga ki cabinet mi phamna yu sungduna puthokpa thamba mapan thadokiba amasum Manipur da pusilakpa yauna puthok pusin tawba yonba amasum thakpada ayaba pinabagi warep laukibani Sahi amarongi mamang na Manipur lengana state asigi sitmilon fagatana na bagidamak amasung fataba yu thakpadagi haksang mahalakpadagi kanana bagidamak yu gi mayukta lisang sina thamlakiba athingba sit lakthoknaba warep laukiba lekrabani warep sing adugi makha tarakpada cabinet mi phamna yu legalize tawbada ayaba pi hibagaloina gazette notification na singarang thokibani
Nakala moramda yugi mayok tangasi power leblak liba all Manipur women's reformation and development samas amasum coalitions against drug and alcohols kadagi meki digidi handak me ahum digi hauradun state asida tholak liba tamthirab lana sigi sayrakta Manipur lenga na sitmilon fagat hanabani haiduna yugi mayok thamlakiba athingba sing lauthuna warep laukiba bu akan mamong na yaning daba phongdokrabane Manipur lenga ki warep asi atupu matamna handokna ba demand tawkibani hanisu pausda sumakhatari Amaromdana lengang na buffer zone haiba wahai adum siznari me ahumdigi sa tharaglaga haukiba thatar hinjilaglaba Manipur gi tamthiraba kanglup masil gi lana sigi manungda furup ani na laidiba mafam singbu tainariba area da buffer zone haiba wahai si siznadana wa tuan malup singna care khana phongdokhiba laikhraba su Manipur lenga ki maikei degide wahai asimak adumak makhatana siznaramle ngasi numidang social media da viral oirakiba Manipur Police Department gi Inspector General of Police Ops na IG Assam Riffles South amasum Commander 27 sectors High Skew Tuibong the Ibani Haiba Sirolamada Hayeng CBI officials na Susampur amasum Bisnupur district aniki marakta tainariba buffer zone satkani haiba wapam phongdokli hanisu paus da sumakhatarakli Amaromdana Assam Police na lupa crore satreka taragani pan gi drugs sing fagale salibisa isigi hauzik phawbad Assam Police na puna lupa crore satreka taragani pan long gi drugs sing fagat pangamkhre Pagalaba singi manungda heroin kg chamaga humpuga mari methamphetamine tablet lakunthra ka manga lising mari ga samaga taraga mapan kani kg chamaga humpuga ni thoi ganja kg lising kunga mathoi ga samaga taraga mari amasum cup sera bottle la manga ka lising marfuga manga samni ga mogdrag ni thoi yauri hadi yamlaba drug singa siga kona na fogat kiba miui singi masingna lising mari ga satre ka taraga mapani haideni su paus tu makata na phongdorakli Makasa tarak po na sana leba pauksi edi ke topa maruiba paukrana Kangluk ki irang na lamdam sa kisit milo na saiting pire Irang na state ki tax kumgat pada crore lising amaga maudra manglaga ni panari Me ahum nagi Manipur da thok liba irang asina maram oirag state asigi tax kumgat pagi sangyam na hantaduna lupa crore lising amaga maudra manglaga ni haina panari haina hanagi chief secretary oina nabakesho na phongdokre Mang na hai state asida thokliba irang sina maram oiraga senba sai English nganiga kunga humdoi dagina kunga mari asida state ki economy ta sauna sai thing pi de habisi Aronba oiroi irang asi thoktringai da senba sai English nganiga kunga ni thoi dagina kunga humdoi de state asida goods and service tax GST dagi lupa crore lising amaga samni ga kunthra ga mari ga point maudra ga taruk khongat pangam khiloinana thau gumba polam sing yon badagi lakpa value added tax dagi lupa 427.66 khongat pangam khiaidi adubu Manipur da me ahum dagi irang thoktringai da April thada state GST dagi lupa crore chamaga humpuga mari ga point taraga taret amasum beta lupa crore nifuga manga ga point kunga mari khongat pangam khi adubu me ahum dagi irang hek thoki badagi me da GST da crore humdra ga taruka point humdra ga mari da hantaraki loinana beta lupa crore kunga ni thoga point mapan da hantaraki June thada GST da crore marfuga mathuga point kunthraga manga amasum beta crore kungani thoiga point mapan July thada GST da crore marfuga point nifuga mathoi beta crore kunga mariga point kunthraga humdoi August thada GST da crore marfuga nithuga point tara kunga mapan beta crore kunga humdoi ga point humdraga mari September thada GST da crore marfuga point humdraga mari amasum beta crore kunga nithuga point yankaiga manga October thada GST da crore maudraga humduga point 0 ga nipan amasum beta crore kunga mariga point humfuga manga November thada GST da crore humdraga point yankaiga taruk amasum beta crore kunga humduga point kunga manga khongwat pangamki irang hek horakpadigi ngasi phawbra tha tare asida GST dagi lupa crore satreka kunga mapan amasum beta gi lupa crore samaga marfuga manga ga point marfuga manga khomgat pangamki irang asi thoklam daba tarabadi state asida GST collection dagi lupa crore lising amaga samapan ga humdraga point mari khumgat pang ngamlanggani haina panari loinana betna lupa crore saunga ga nifuga nithoga point marfuga nipan oigani haina panari irang sina maram oiraga state GST amasum betagi puna lupa crore lising amaga maudraga point tare lomasi mangani haina panari Manipur gumba lairab state amada tax tagi lupa crore lising amaga maudra mangbas state asigi asoba mangjaba oigadoribane masina maram oiraga state ki gross domestic product asi positive oirambadagi negative oiraklabani masina state asi khwaidagi lairab state ama oiragani irang asina maram oiraga
Business masa masa tauragi hingjaba miyoising amasum chauna business toba miyoising phawba sathina sukale gari senba lepkhibadigi gari loiba amasum thawba miyoising chauna setting nanghale hadi state asida phangliba GST asigi tangkhai amadi gari yonbadigi lakpani haibi yai adubu Manipur gi gari showroom mayam gari amata leitre state asida hauji gari pusilakpa yate masina maram oiraga transport department da gari registration tawbada sahida lupa crore nipalom karamadu lupa crore ani rom digi hena sel khongat pangamdre haujik sokliba asina maram oiraga Manipur sahi tara hena maning halaga sakre masimak laibak thibani masida lenga na taraina laithokpa sumroi haki Panma yabad state asigi sel tungi phibam ka hena soksilakpana maram oiduna lainga ki thabak tawribe employees singi thagi torop amasum pension matam sana thadokpa ngamdabagi awaba lairibani hansu pawsda makhatari amaramdana cookie hot pe lainga na piba compensation masa masana lawjadabani ITLF sai sigi me ahumdagi tholakhiba irang asiga mari lainana supreme court na appoint tokhiba panel na thijin humsilaba matungda Pikhalakhiba report ki warol singbu cookie singi marueba loop ani Indigenous Tribal Leaders Forum ITLF amadi Joint Philanthropic Organization JPO na akan mamong na yaning da phongdokre hari hiramasigi matang da ITLF na phongdorakhi cookie gi lairiba loop sing na cookie singi laikhidraba miyoi singi damak lainga na compensation gi piriba senpam sing lawbada athingba thamkhiba leite cookie gi victim oihoraba imung manungi miyoi ama hektana lenga na piriba tengbang sing lawbada karisu akaiba leite adubo cookie phurup singbu maru phangna muthatnaba thaurang liba state aduna piriba compensation gi senpam adubu lawba haibasi cookie isil inaw singi asi baksang sing adubu ikaiba piben haina cookie singna khanabagi waphamdi phongdoknaba le loinana karigumba cookie phurup ki laikhidraba miyoi singbu cookie gi lining laisonamadi satnabigi matungina ningthina lauksin birabadi state na piriba compensation gi senpam lawnabagi warep lawduna athubada compensation lawraba yai hiramasigi matangna Manipur government ki spokesperson oidiba sapam ranjan amadi kokomi gi thomi singasu pau phaunaba ngamdana laidi hansu phungdorakli Supreme Court AC ki panel aduna pikhiba report aduda AC na irang sida laikhidraba miyoi singa aroiba mathau mangam pangthoknabagi pikhiba order adubo thawoidana laikhidraba singi mathau mangam pangthoknaba honabada masagi kanaba yenglaga civil society singna athingba pi haidibu wafam adubu yaningdaba phongdokladuna ITLF amadi JPO gi maikei digidi irang asida laikhidraba cookie singe asiwa haksang pibinaba matam punamakta demand tawduna lakhi SCG panel gi report yauribu wafam asi state government na panel gi members singbu lana lamjing madagi thokpani haidi loinana report aduda cookie gi family kuntraga nipan government na PDB ex gracia gi senpam ITLF JPO amadi cookie NP Manipur hairiba loop ahumasina athingba pibidigi lawbungamdana laidi haba wafam adubusu aranbu wafam ni haina phongdorakhi Supreme Court ki panel gi report aduda October 3 phawbara punna miyoi samaga humfuga mapan identified tawbagi manungda victim humdraga humdagi imung manungda compensation gi senpam sing pikre asiba haksang yang khaiga nipana verify tawna bhonakhi aduga laikhidraba miyoi kuntraga nipan gi imung manunggi miyoi singna lainga na piriba ex gracia lawna bigi wapamadu ITLF JPO amadi cookie NP Manipurna pressure pibadigi yaningdaba phongdorakhibani haiba wafam singsu pali ningsingba yabad irang asida laikhidraba kanglup anigi miyoi singidamak laingana laikhidraba miyoi amagi imung manungda lupa lakh tara pina pa lakthrabani senpam asi state government na lupa lakh manga aduga center na lupa lakh manga puthoknabani irang asida punna miyoi samaga marfugani thoirongi thawai mangkhibaga loinana miyoi lising yangkai henmana lanjena dunu hingli Haujik Susampur District Hospital amadi Imphal gi hospital anigi mokta puna asibaksang maudraga mari leidi madugi manungda haksang taruk amadi masakhang mangamdana leidi hansu Supreme Court ki panel gi report atuda palli haidena pausida su makhatana su phongdorakli makhasa tharak poina aten ma paukhra zirida designated camp sabada mar inpui digi ayaba lawgadaba natte lupsing India linga ka pambaina lusingba UNLF ka peace talk tawba natragana designated camp sing sabada mar inpui gi ayaba lawba natragana mar inpui na mafam sai sade hairigi mathau tadi haina United Ziri Youth League amasum Ziri Development Organization gi secretary anina puna khuyek piduna thadorakpa chirol amana haidi lup anesina thadorakpa chirol aduna hai Haukiba December Mari dagi Mar Inpui General Headquarters Susampuna Thadorakpa press release amagi matungina Ziribam yauna Manipur gi maru oina Kukizau Mar na Thaba mafam kharada Kukizau Mar gi lamni haijinduna Manipur bu maset khaidokpa mawongda uhaliba si sungtau tawroidaba thawongni
Manipur Kukizau Margi Lamni Haba, Tungan Bamapam Amata Lati Habasi, Mar in Pui Natraga Masuga Minariba Organization Singna Kangadabani. India lenga ka pambaina lusingba UNLF ka peace talk tawba natragana designated camp sing sabada mar in puigi ayaba lawba natragana mar in puina mafam sai sa di haibagi mathau ta di haibasi mar in puina khangjin bigadabani matam sangna Manipur lal hoduna leibana tangdu leita daba phibam amada leiramba amadi ingtapa phibam amada leiba ngamlam dabadu handak pambaina lusingba UNLF amadi India lenga anina khuyek pinaduna amadi peace talk tawduna khulai Thanadaba Haibashi Asina, Tangdu Letaba, Pibam Amada Purakna Bani Haibashi, Manipur Miam Gitazabani, Asiguma Tazaba, Amaga Luinana, Sangshilagliba Kongtang Sit Tugaiba, Ayet Apan Pidaba, Yadi Habigimon, Tarokliba, Mar in Puigitawangasi, Kudak Tokatabani, Makatana Asigumba, Matung Huktaba, Press Not Talk Natragana, Ayet Apan Pibigi Tawong Sing Toraktanaba, Mar in Pui Amasum, Masiga Satminariba Organization Sing the Kangali Hanisu, Siroduna, Makatarakli. Amarumdana, Cookie Singna, Harau Nungaiba Fondokre. Mizoram gi Mikhalda, ZPM gi leader, Laldu Homana Sauna Mai Paglaktuna, Mizoram gi CM in a Wasak Lauraga Doriba Sida, Kangpok Pidaleba Cookie Zog Body Sing Harau Nungaiba Fondokre. Kangpokpi Town Committee, Kangpokpi Women's Welfare Organization, Amadi Kangpokpi Youth Union, Punasamnaduna, Town Committee Office Kangpokpi the Pangtokiba Harau Nungaiba Pongdokpi Thoramaduda, Kangpokpi Women's Welfare Organization Githomi, Malsawamna Haikibada, Shiraba Matamasida ZPM ki leader, Laldu Homana Sip Mezoramgi, Sip Minister Oire Tabada, Manipur Ladibu Kukizo, Isilina Sinus Tagat Pongdokpagaloina, Nungshiba Madimaku support Oba Moina, Nasigi Harau Tiam Pongdokpi Thoramasi Pangtopane, Loina, Mount Mezorami Sip Minister Oina Tabak Thoram. Mai Pakna Pangtok Ngamba Oishanu Amadi, Kukizo Puruki Yefana Batabak Torak Pasungamba Oishanu Haina, Kukizo Buddhist of Kangpokiki, Taumisina, Taunizari Hanasu Fongdokiadi. Makasa Tarakpoina Sanga Express the Kimarueva Paukra, Awang Nungpoki illegal migrants Singi issue the Supreme Court, English Singamaga Samapanga, Humdraga Matogi Matunga Sanglat Pasingi data Kokre. How keep say English Singamaga Samapanga Humdraga Matogi Mars Kunga Mangagi Matunda. Assam amasum awang nupok lamdam state sing sanglakiba illegal migrants sing data pikhalangnaba Supreme Court ngase Union Government da khankre awang nupok lamdam state sing da maruin Assam the illegal migrants sing issue ga mari leinana government na administrative level da lokholiba thabak sing matang da khangalaknaba su center the apex ko na khanki ngamkhai du sambal khabagi matang su kayamuk yamna Kagadaba Madi Kaba Lushnabagi, Panariba Matam Court Pikalanaba, Nasi Center the Kanki Assam Accord 1985 ki Thabak Sing Lokat Payanaba, Hapsin Kiba, Citizenship Act 1955 ki Section 6A Bu, Singaduna Tarakibu Wakachingi Matang Nangasi Sip Justice Vice Sandra Sunalusingba, Constitution Bench Amada Hearing Sataki, Constitution Bench Adu the Yaukiba Justice Singdi, Surya Kanta, Sandres JB Pardiwala Masu Manos Mistrani. Ngasi Zatakiba hearing adu Section 6A gi position gi wapam ngaktanatana illegal immigrants gi issue ko na yam hakshin loba utkiba loinana ko na tungan wapam singa mari leina akupa wapam sing thamna bukhanki Supreme Court akupa wapam sing thamna bukhangla kipa singa duri ahan bada Section 6A gi makhar Assam da 0101 1966 gi 2503 1971 forward sanglakiba miyoi singi manungda miyoi kya citizen oibi ayaba pikrabage ani subada 0101 1966 gi 2503 1971 forward Foreigner Tribunal Natraga Order 1964 ki makhada miyoi kya foreigner ni haina reject tawkhrabage ahum subada 2503 19 matung sangshilakpa miyoi singa mari leina Union Government na Foreigner Tribunal kya yamna semkiba dispose tawkiba case masing house power pending the lady case masing case in dispose tawbada sangba matamam sum Guwahati High Court pending the lady case masing thamkibu wapam singa siga mari leidana lakliba nitokaba numit power the court affidavit pikhalangnaba sigi hearing adu the center the apex ko na khanki state government ki akaknaba wapam sing pikhalakpa mathau tarabadi madu Assam state na center da share tawgadabani adumanama Assam amasum Union of India na punna common affidavit file torakadabani hainasu ko na khanki Haukiba say English nga magasama pangu humdraga matugi Mars kun nga mga da Bangladesh
maning tamnabagi lan hawkibani section 6A gi matung ina hana India digi hawkiba miyoising 0101 1966 gi 2503 1971 forward hawziki Bangladesh digi Assam na sangsilaki sing India gi citizen ohenbigi ayaba piri adumaina mag 2503 1971 gi matung sangsilakwa singi citizen oinabigi mahutta foreigner ni haina lauduna maramda halan higadabani haiba wafam section 6A da yawri Section 6A da yawriba cut off date 2503 1971 gi matung ina sangsilakwa miyoi sing illegal migrants singla natraga Indian citizens singla haiba khangdunaba foreigners tribunal sing semkibani hawkiba sai ing sahi 0101 1961 dagi 2503 1971 fawbada Assam da sangsilakiba migrants in India gi citizenship fangnaba section 6A gi makhada honarakpa leide haba wafamda Assam gi indigenous group singna section 6A bu singna duna Supreme Court wakat sing tharakibani ngamkhaida sambal khabi gi matangdana India government atopa leba kata tainariba leba sigi ngamkhai sing ngak senanaba karama thabak lokhat libage hainangki ihu hoba ngamkhai uhendanaba thabak sing India government lokhat kadabani haba wafam ko na thamki awang poklam namgi atopa lebak singa tainariba ngamkhaida kayamuk yamna sambal khagadaba amadi khaba lusinabagi panariba matam kota pikhalangnaba ngasi center na khanki panma yabari awang poklam namgi state punamak atopa lebak singa maru oina China Myanmar amasung Bangladesh ka ngamkhai sing punbaga loinana Assam da Bangladesh dagi mi mayam ama Assam na sangsilakpagi wathok leibani Bangladesh dagi Assam na sangsilakpada natana Bangladesh da thokiba irang da Bangladesh government na lakholakpa thabak singda Mizoram na kukizau furuki miyoi sing sangsilakpa lekhi hawkiba sai English sing aniga kunga mathoida Myanmar military gi lengak paisin kibadagi hawjuk phawba lepa leitana thokliba military junta gi security force sing amadi civil militants outfit singi marakta akan ba kuthoknabada mili singni fura Mizoram da senchinduna leibaga loinana Manipur su ngarang na hana leibaga loinana Manipur su ngarang zongna senchilakiba mili sing amaga satruk rongi mathakta hanasu masing thingamdraba ten cookie sing sangchlakpi wathok leibani Manipur amasu Mizoram gi Myanmar ga tainaba mafam sing I ho baga loinana Manipur ga Myanmar gi kilometer sahunga maudraga ni palom sanangam khai punabagi manungda kilometer tararam sambal khaba loire mari nauna kilometer samaram sambal khana ba thaurang tauri Imphal dagi staff reporter loishalak poina na harol gi thaudang pausi dige topa paumna praja singe mikap mirau kul marak se minister amadi BJP president kek inaba lebak thibani nimaisang Tenopol district mitai masa taragom de hat khibigi nuaitaba phongduna lebak miam mit pita na kapnaba marakta miram gi state ahum da BJP na board ka gi minister amadi BJP gi president Sarani na kek inaduna leikibedu yamna mathong huktaba thong amani haina JDU gi senior lusing bani maisa luwang na phongdokli ngasi JDU gi president Khetri Biren gi yumna pangthokpa paw gi mifam amada nimaisa luwang na phongdokhibada handak mitai masa taragom de hatkiba si lal hobani haina hatpanati mitai masa ni haibi gi hatkibani miarasi gi daita Manipur sarkar na pugadabani leba kangkhong sai be phibam da leiringai serakta sarkar sina yu yolaga income lakani haibi si maram sadi yu dagi phangadoriba income aduna yu na mangan khriba thawai sing adu hanjinba ngamgadra state si da thokliba irang asi da sahi amada amukta thokpa Ningol sakaubi tharo Manipur gi ningol singna pangthoktana awaba khangkiba sairak sida chief minister amadi BJP gi state president na state ahum da BJP na board ka bi harau mathoi ka bi nungaiba phongkiba adu mathokta thong ne haki amarom da JDU gi Manipur gi president amadi han gi minister Khetri Biren Tenopal district ki masi police station konba laithau khul manakta mitei taragum lei sikhiba du nungaitaba phongdokhi sarkar na yuon bi ki ayaba piba maram sadi JDU na sarkar gi khongthang oppose tawi madugi mohota skill labor unskilled labor mayam tampa amadi sing na thabak suon thokli irang asi da khudong sa da mayuk nari bising ko na ba hona biwaki pau gi mi phamadu sarugya ki ba former minister amadi JDU gi member ona ba kisona hausi thokli ba lan asi da Manipur gi economy da asoba saithing ama pire masina state ki GST dagi phanglagadaba lupa crore samagani phugum daga point maudra taruk amadi thau gi bet gi phanggadaba lupa crore samri ga kunga tre ka point taruk phangmangamdre lan asina sarkar karakadaba tax gi senpam sa da yankhai gi sang hanthare GDP down satpaga loinana transport system sound akaiba pire Imphal Dimapur Imphal Guwahati Imphal More Imphal Ziri lambi da posai
पुथोक पुसिन यादबन सरकार की सिटमिलोन अचौब अकायब पीरे इम्फाल शोरूम हांगलीब गाड़ी मचा अचौब योलीब दुकान कारबार मखा चतब गमद्रे स्टॉक लेब गाड़ी खर नतना अनौब गाड़ी पुसिनुना ट्रांसपोर्ट डिपार्टमेंट अनौब गाड़ी रजिस्ट्रेशन तौबदगी फंगदब लुपा करोड़ क्या संफम सरकार की संगाउद काब गमद्रे मयाम फंगब स्टेट असिद शांति हंजन हनब थबक लौखटकेदी हाइदना यो लेगलाइज तौन यूदगी करप सेंफम स्टेट की सोक्सिलक्लिबा सेटमिलोन से कन्म गमगदब नते सरकार स्टेट असिद शांति हंजन हनबन थोक्लिबा खुदोंग सादब पुनमा से कन्म गमगनाखि अदो हौसकुनदि म्याम पाउस मतांग सलुसिनजरगे मैम पुनः नौबा अपडेट गमिनसे